Bishnupur commando na haram moi ji ahum la eba ada no yum da kana kana leibno hange ai nu pa gai ga leibne hai tholo hai tholo moi sing thoga nang wari sana je kano baktang office baktang sa se ha bane ba ada thambira mo ha da wari sana bakatane haram bane ba ado haraga almain tor pu da mayam tana bi da koi ima amasu ma pu hino na ching thok pada moina nongmai namaga batna suram dana hauji kanna la kano tawri ba hosan na pukhatna gre ba handak lan haurak padagi mayam jigi khunga koina laikai gi oina thok pane aduga ma atai matam da duma phang phang thabak sura leija bane sta mari sure duma dum lan haurak pasida dum mayam gi parja gi ne haraga dum khunga pathoga hauji na mu yum da ma potha leiba khun irang nemba de yum da leiba phana kuire ba adu moina laaga smaina kano tora pubi gi bane adu khulngakpa je dum khoi laikai gi oina khun gi da oina thok bane adu irang matam da mo misam na thoga khunga e adu moina masa masa gi kano duty ni na leire aduga phabu punba matam da di asi ana yaw bum tan mi misam jengak ta sokoi palle aduga moina tawga du thabak sina micham parja mayam jinga moina oina khoi gi makta thoga leire aduga thoglakpa matam da isa isa gi atatai oina tawe aduga thana pupi ji re zone area ni na mayam China krak ai nu pari cha jing di khalaga mayam jina am ta mateng bang yam ta kan biu tha dok biu na hai jari ai na